National Highway No. 2 Imphal Dimapur lambi fauduna chatliba pochei puba gari singdagi nam haduna senkhai thumkhai tauba amasung gari da akaya toy thokhanbagi thodok adumak thokli masigi manung chenna ngarang numidangsu lambi paring asida Kangpokpi district ke manung chenna Kangpokpi town amasung Changobung khulgi marakta leiba Alex farm manakta truck ama miyam na mei thaakhre Thodok asi ngarang numidang pung 12 rom tarakpa matamda thokhibani Imphal dagi Dimapur tamna chatkiba registration number NL01A E7895 oiba ahangba truck asi Alex farm manakta mafam adugi miyamna khamlaga check tawraba matung gari adu maitai machagini khanglakpadagi mai thadokhibani hairi adumoinamak truck adugi driver amasung second driver adudi asoyangam yaudana nanthok hore hairi thodok adugi pau phangbaga Kangpokpi police amasung fire tender sing changsinduna mai chakpa adu kannaba honaki adubu irang hauriba miyamna lambi thatpadagi police na miyam adu tankhainaba blank fire tawki amadi mai chakpa adu muthatki thodok aduda truck adu chawna amangata thoki thodok adugi matangda Kangpokpi police na case ama register tawduna thigatpa hokre panbayai Houkhiba Leibakpokpa numit-ta CRPF ke pochei purakpa gari amasu irang hauriba miyamna Kangpokpi-Da Mei Thaakhre amangata thokhankiba leikrabani